ꯑꯃ ꯇꯧꯕꯁꯤꯁꯨ ꯑꯅꯤꯁꯨꯅ ꯄꯨꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯆꯥꯕꯒꯤ ꯃꯇꯨꯡꯗ ꯍꯥꯏꯅꯔꯤꯕ ꯑꯩꯈꯣꯏꯅ ꯃꯗꯨꯗꯒꯤ ꯂꯥꯛꯍꯟꯕꯒꯤ ꯄꯥꯝꯕꯩ ꯑꯩꯈꯣꯏ ꯄꯨꯟꯒꯗꯕꯅꯤ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯉꯥꯏꯕ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯄꯥꯟꯗꯝꯅꯤ ꯍꯥꯏꯕ ꯏꯃꯥꯡꯗ ꯊꯝꯖꯕ ꯆꯪꯁꯤꯜꯂꯛꯄꯤꯗꯕ ꯁꯤꯒꯨꯝꯕ ꯑꯃꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯣꯖꯥ ꯑꯁꯣꯝꯗ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯏꯁꯤꯡꯒ ꯀꯩꯅꯣꯒ ꯑꯁꯤꯗꯒꯤ ꯇꯧꯕꯤꯌꯣ ꯑꯥꯗ ꯂꯩꯔꯦ ꯏꯁꯤꯡꯒ ꯂꯐꯣꯏꯒ ꯆꯥꯁꯤꯟꯂꯦ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯂꯩꯌꯨꯀꯣ ꯄꯤꯔꯣꯏꯗꯥꯏꯅ ꯀꯣꯏꯆꯠ ꯀꯣꯏꯆꯠ ꯆꯠꯂꯨꯒꯅꯨ ꯆꯪꯉꯝꯕ ꯑꯁꯤꯗ ꯀꯥꯈꯠꯄꯤꯔꯣ ꯍꯣꯏ ꯌꯥꯏ ꯀꯔꯤ ꯌꯦꯡ ꯂꯩꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯌꯥꯝꯃꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯊꯥꯡꯇ ꯁꯥꯟꯅꯕ ꯊꯥꯡꯇꯥꯒꯤ ꯃꯇꯨꯡꯏꯟꯅ ꯑꯗꯨꯒ ꯊꯥꯡꯇ ꯁꯥꯟꯅꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯇꯁꯦꯡꯅ ꯁꯦꯟꯊꯣꯛꯀꯤ ꯐꯤꯕꯝꯗ ꯑꯌꯥꯝꯕꯅ ꯁꯥꯎꯔꯣꯏꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯊꯥꯡꯇꯥ ꯇꯧꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯌꯥꯝꯕꯅ ꯇꯝꯃꯤ ꯃꯤꯕꯨ ꯊꯥꯖꯕ ꯑꯗꯨꯒ ꯁꯦꯡꯕ ꯌꯥꯝꯅ ꯇꯝꯅ ꯍꯤꯡꯕ ꯃꯤꯁꯤꯡ ꯑꯌꯥꯝꯕ ꯑꯣꯏꯒꯗꯕ ꯑꯅꯧꯕꯗ ꯑꯋꯥꯝꯕ ꯑꯣꯏꯔꯗꯤ ꯂꯥꯎꯏꯁꯦ ꯃꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯊꯨꯡꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯂꯩꯖꯔꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯄꯥꯛꯅꯕꯒꯤ ꯃꯣꯏꯁꯤꯡꯅ ꯒꯥꯔꯤ ꯈꯣꯡꯅꯗꯅ ꯃꯉꯥ ꯇꯔꯥ ꯂꯥꯛꯄ ꯉꯝꯕ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕ ꯑꯗꯨꯅ ꯋꯥꯅ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯃꯔꯤ ꯃꯉꯥ ꯈꯨꯗꯤꯡꯃꯛ ꯐꯝ ꯌꯧꯕ ꯐꯥꯎꯕꯗ ꯑꯁꯥꯕꯒꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯖꯕ ꯌꯥꯝꯅ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯋꯥꯅ ꯊꯣꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯥꯛꯏꯕ ꯌꯥꯝꯅꯁꯨ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯃꯐꯝ ꯑꯃ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯂꯩꯕꯁꯤꯡꯒꯤ ꯋꯥꯐꯝ ꯊꯥꯡꯇ ꯍꯥꯏꯔꯒ ꯃꯇꯝ ꯑꯗꯨꯗꯤ ꯃꯩꯒꯤ ꯃꯇꯝꯗ ꯉꯁꯤ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯑꯉꯥꯎꯕ ꯑꯣꯏꯅ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯥꯡꯇ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯁꯤꯕꯨ ꯉꯥꯛꯇꯨꯅ ꯂꯥꯛꯂꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯒ ꯆꯠꯈꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯠꯇ꯭ꯔꯒ ꯃꯄꯥꯟ ꯂꯝꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤ ꯊꯥꯡ ꯇꯥꯅꯁꯨ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯕꯨ ꯉꯥꯡꯂꯤꯕꯅꯤ ꯑꯃꯗꯤ ꯊꯥꯡ ꯇꯥꯅ ꯃꯥꯂꯦꯝꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯁꯛ ꯇꯥꯛꯏ ꯑꯗꯨꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯉꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥꯕꯨ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯕ ꯑꯃꯗꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯦ ꯍꯥꯏꯕꯁꯤꯁꯨ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯑꯗꯨꯕꯨ ꯃꯇꯝꯁꯤꯗ ꯃꯩꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥꯁꯤ ꯆꯥꯅꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯊꯥꯡ ꯇꯥꯒꯤ ꯃꯅꯨꯡꯗꯁꯨ ꯇꯁꯦꯡꯅ ꯌꯨꯝꯐꯥꯜ ꯑꯗꯒꯤ ꯁꯥꯊꯤ ꯁꯥꯊꯤ ꯇꯥꯃꯣꯗ ꯂꯩꯕꯥꯛꯁꯤꯗ ꯁꯦꯟꯃꯤꯠꯂꯣꯟ ꯑꯗꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯃꯁꯤꯗ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯌꯥꯝ ꯊꯣꯛꯅ ꯌꯥꯎꯔꯕ ꯅꯩꯅꯕꯒꯤ ꯑꯃꯃꯝꯇ ꯅꯩꯅꯕꯗ ꯃꯗꯨ ꯅꯥꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯃꯅꯨꯡꯗ ꯈꯔ ꯏꯆꯦꯜ ꯌꯥꯝꯅ ꯈꯨꯜꯂꯕ ꯌꯥꯝꯅ ꯃꯁꯤꯕꯨ ꯊꯥꯡ ꯇꯥꯁꯤꯕꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯏꯪꯅ ꯅꯤꯌꯣꯝ ꯆꯨꯝꯅꯕꯨ ꯆꯠꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯁꯥꯟꯇꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ ꯍꯨꯝꯐꯨꯗ ꯌꯥꯡꯈꯩ ꯃꯥꯏ ꯄꯥꯛꯅ ꯃꯊꯟꯇ ꯂꯩꯖꯒꯗꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯩꯉꯥꯛꯅ ꯃꯤꯔꯥꯏꯕꯤꯅ ꯃꯥꯟꯕꯒꯤ ꯐꯤꯕꯝꯗ ꯂꯩꯖꯩ ꯑꯁꯤꯒꯨꯝꯕ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯨꯞꯅ ꯂꯩꯉꯥꯛꯀꯤ ꯃꯃꯥꯡꯗ ꯊꯝꯖꯅꯤꯡꯕ ꯉꯁꯤꯗꯤ ꯃꯣꯏꯒꯤ ꯃꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯒꯤꯅꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯥꯡꯕ ꯈꯤꯇꯪ ꯈꯨꯌꯧꯅꯕꯤꯗꯕ ꯈꯤꯇꯪ ꯏꯁꯥꯗ ꯈꯤꯇꯪ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯗ ꯋꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ
ꯋꯥꯔꯨꯔꯣꯏ ꯑꯩ ꯃꯇꯥꯡꯁꯤꯗ ꯋꯥꯔꯨ ꯇꯧꯖꯒꯦ ꯀꯦ ꯕꯣꯗ ꯄꯣꯠ ꯆꯩ ꯀꯩꯗꯧꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯧꯗ꯭ꯔꯤ ꯑꯗꯨꯗꯤ ꯌꯦꯡꯒꯗꯕ ꯂꯥꯛꯀꯗꯕ ꯂꯩ ꯑꯥꯗ ꯊꯝꯃꯦ ꯄ꯭ꯔꯥꯏꯁꯇ General Secretary, Nolona Okunjay,